PAODAM ing tabi sing wahan ba bakte no maithing kunisuna khrum taram okchobuluna khurumjari ngasi maru pauda Islam laning chatpa singi kumai Manipur da su pak sena pangthok nakre amato bagi wakalonda lamdam masibu chawkat pakhunaya ma oina bo honina si haina Miss Shirley is me SS na upload torokli Isang sokal laba mafam singda lib na mating biba ki thabak chathari Loinana India da COVID-19 active case lishing mga chatri yang kinmayaw kre Mapungo pao miyam da pizere Islam lining chat pasingi kumay singi manungda ama oriba idul juha natraga bakrit ngasi Isir asida so maitay pangal sing na kundari mafam singda paksan na pangtok nari Pangtok na riba kumaya sige saruk amo oning ngasi Imphal East ki manung riba hatada masing yaraba miyam na ayuk angan bidagi masjid da it namaz ki damak laknaki pangtok riba kumaya sige matangda imam amana fongdoraki bada idul juha lakpa sida aikoi khuding makta kathokpa amaga nungsi chanana hingminaba loinana awaba taraba singbo mateng pangbiba haiba miyoi bagi athoiba goal sing na haunana Ningsing minadna lainana ba na minasi haike High Court of Manipur ki Chief Justice ke Soma ke Sona Kakching District Court Complex da lakna court asiki fibam yangsin kre ngasi kongset atuda High Court of Manipur ki Registered Judicial amadi atop official sing loinaraki yangsin kongset aduda court asigi award pa amadi madubo thabak oina pangthoknaba darkar oibasing Kakching District Bar Association na resolution warab lawro matungda pikalaknaba khangalamle aduga amaromda Kakching District Bar Association na sinam court complex asita mapung phaba fencing tawbinaba CCTV camera court ki complex thetnaba CGM amadi district judge ki posting Happy duna mapung faba district court ama oinaba memorandum bisinkre hari Kakching fauna chatliba Palel Mantak Road ki sarukta Manipur College Kakching gi gate gi Kakching Wairi Kamalaparing fawbagi lambi paper blocks thaduna sembagi thabak ngasi Kakching Kendra ki MLA Mayang Lambam Rameso na yengsinkre MLA Rameso na fongdorakpada nungju thaoibna lambi sembagi thabakta apanba oibadagi matam khara lepluraba matungda haujik amuk semba haure Yamna thuna loiragani Kakching fauna cheliba sengmai turel dagi ising ichau thoktanaba torban semjin binaba sengmai turel gi project ama hanadagi Ministry of Water Resource ta takibado Thabak oina pangthok piragani haibagi thajaba handak Delhi da chalubada pirakle aduga minor irrigation gi makhada leiba paleldagi Kakching faur kar irengban fawba cheliba Kakching ithei khong semgatnabagi project ki matangda Ministry of Donor gi secretary unaba matamda state government gi proposal pikhalaklabadi soina khanagani hairaki laibak thibadagi handak Manipur gi mafam kayada ising ichau thokna miyoi kayawa mayoknaba asigidamak nungaitaba phongdokhi Laibak fawdagi Kakching District Ibudau Khamlangba Manak Yauna Matam Chana Sengmai Turel Torban Semjin Hauba Amadi Kayakta Leiba Sengmai Turel Ningthina Senaduna Matam Chana Ising Thadokibana Maram Oiduna Kakching de Ising Ichau Thokhaudabani Haike Tungi Mur Oirakadariba Naha Singidama Kakching Kendragi Manungda Nobo Project Kaya Paikhatnaba Hotnari Madugi Manungda Manipur College Kakching da Center of Skill Development gi project ama paikhatpa haunabasu Hotnari Kakching District ki headquarter oriba Kakching asida chowa department kaya ki administrative office hangna bakana hotnari mathangi election mamangda Kakching Kendra ki lambi namak paper block thadna semba loishingani Kakching water supply ki project Kakching dagi ringban forga tekjam yoba lambi ki tender toba loikre yamathuna thabak hauragani haiki College ka type tawra kanda chowa koi project ma lokona bakana hona jari haiba wafam siga loinana Kakching Kendra ki manungda leiba isingli naw imai ben halamanda ina haijagadabadi ngasi akoina sangsin gadoriba rajniti si karino harkanda party ki wari ama lekhraga akoina torkado si kaino da development dune
एनी पार्टी दगी ओइबे याय अदो डेवलपमेंट हाइबसी तौद्रगदी मदुगी अखोइना पार्टी अमगी एमएलए ओइबगी नत्रगा पार्टी अमगी मिनिस्टर ओइबगी करेमता मदुगी प्रजादा कानबो फंगोय अखोइना तौगदबदी अखोइगी अंगंबा स्टेट असिगी मियामना पामनलिबा पॉपुलर ओइबा गवर्नमेंट अदु अथुब मतमदा सोइना लाक्लगनी हाइबा लेंगा असि हेक लाक्पदा लेम हौरिबा चाही अनि असिदा हियांगलम कॉन्स्टिट्युएंसी बो मांगजिल थाबा कॉन्स्टिट्युएंसी अमा ओइहन्नबा होटनरगनी हाइना कॉन्स्टिट्युएंसी असिगी एमएलए डॉक्टर वाइरादिस यामना फोंदोखरे वफम असि एमएलए असिगी लोकल एरिया डेवलपमेंट फंड गी मखादा एलांखांग पोपी गवर्नमेंट एडेड हाई स्कूल की नौना साबा का मंगा संगाबगी थरम हाइकिबनी थरम अदुदा एमएलए राडिस यामना मखा तारदुना स्टेटस से थोकलिबा चाही अनि हेलबा इरांग असना लमदम मसिगी चौखत थौरांगे थबक सिंगदा चाउना चैथिंग पिखरे मसिना मरम ओइरगा स्टेट असि हिरम कयादा सोथरे ओरिबा फिबम मसिदगी एखोय अमुक हना हौगतपा ngamnaba लेमिनारिबा एखोय मसेल अमना मबो बचंगी लोइनेना मियामना पामनबा पॉपुलर ओइबा लेंगा दुसु अथुब मतमगी मनुंगदा सोइना लाक्लगनी हारिबा लेंगा असि हेक लाक्पगा हियांगलम कॉन्स्टिट्युएंसी दा एजुकेशन हेल्थ अमदी लंबी थोंग सेंगतपदा मियेंग थमलगा थबक तौबनी मसिगी मथक्ता अतै लेम हौरिबा डिपार्टमेंट खुदिंगमकिसु महाकी माइकैदगी तौबा याबा थबक सिंगसु तौदना लेम हौरिबा चाही अनि असिदा कॉन्स्टिट्युएंसी असिबो मांगजिल थाबा कॉन्स्टिट्युएंसी अमा ओइना होनरगनी हाइकी से फुकट लगा अखोई मानव नायम वनो बनवदा अचौब थोदाम लौजगे हबम से हमजबग लोइना मयाम हौजिक लरिबा कन्फ्लिक्ट सिचुएशन जिदा प्रचार तवय याबिगनु इसा इसान ज्ञान तारम माक्तनी अखोई पुन्ने हिमिनदब यारोय हारगुन पुन्ने हिमिनबा नुसिनबगे थाकतो पुरना बहनादा अमना मतें पांगमिनसी अखोई थाक अवाब तारबा येलहो फुरु मसेलगी मरक्ता मतेंग पांगदुना अमतो ओइबगी वाखलोंदा हिंगमिनदुना लमदम असिबु चौखतबा खुनाय अमा ओइनबा होनमिनसी हाइना सही असिगी मिस शिरुई लिली इसमी एसएस ना अपील तौरकली वफम असि हौखिबा नुमित खरनिगी ममांगदा ताखिबा कनबा नोंगना मरम ओइरगा इचाउ थोकपदगी लैफम लैतबदगी अवाब तारबा मियामगिदमक पांगथोखिबा फ्री मेडिकल कैम्प अमदा मतेंग पांगबा लाकिबा मिस सिरुई लिलियसना फोंदोखिबनी इम्फाल इसकी बासिखोंग ममांग लेकाइदा लेबा मंगाल क्लब की लांपाक्ता पांगथोकपा फ्री मेडिकल कैम्प अदु इंडिजिनस फाउंडेशन टीफना पीएचसी बासिखोंग अमदी साइना इंस्टीट्यूट ऑफ मेडिकल साइंसेस का खुसमनदुना पांगथोकपनी कैम्प अदुदा बासिखोंग माइकेगी इचाउना सोखलबा मियाम तोंगान तोंगाबा लाइंग चथबदा नतना लायोंग खंगदोकनबा स्क्रीनिंग तौकी मदुगी मथक्ता ब्लड शुगर यूरिन अमदी ब्लड ग्रुप की टेस्ट न चिंबा सिंगदो लेमा तौबगी खुदोंग चाबा फंगनखी लोनेना मेडिकल कैम्प अदुदा लाइंग बलाखिबा सिंगदा इंडिजिनस फाउंडेशन टेफ की प्रेसिडेंट एएस रेसिंग अमदी म्यूट सिंग यावना मिस सिरुई लिली ब्यूटी फेजेंदा तोंगान तोंगान सबटाइटल सिंग फंगख्रबा सखेंगी सिंगना इचांगा सोकलबा मियोई सिंगदा मरु ओइना नुपी अंगांग सिंगी सैनिटरी आइटम न चिंबा पोला मतिंग ओइना पीके कैम्प अदुगा मैलेना तेंगबांग पीबलाखिबी मिस सिरुलिली इसमी एसएस ना मखा तारदुना हंदकी चावदुदा वाबा तारबा मियामदा मतेंग पांगबा ngamjaba simak apemba poi adubo piriba tengmang aduna apembadi oigadaba nate tawbadabo miyoibagi nungsinaba हाइबसिना मांग थादना अमत ओइगदबनी हाइबगी वाखलोंदा मतेंग खरदा ओइरबसु पीबनी फुरु मसेलगी मरक्ता वाब तारकपा मतमदा मतेंग पांगनबा हाइबसी यामना मथौ ताई असिगुंबा असि मखा ताना तौदुना लमदम मसिबु चौखतपा अमदी नुंसिनबा खुनायमा ओइनबा होनमिनसी हाइना फोंदोखी अमरोमदा मिस सिरलिली इसमी एसएस सबटाइटल विनर ओइख्रबा जेनेबा लाइखुराम थेम ए सुमरे अमदी सुमी निंगसेना मखा ताना इचाउना सोखलबा सिंगिदमक बासिखोंग पांथोबी यूथ क्लब ना पांथोबी कम्युनिटी हॉल अमसुंग बासिखोंग तोरबान कम्युनिटी हॉल दा हांगलिबा रिलीफ कैम्प दा चतुना तेंगबांग पोलम सिंग कोसिनाखी Pasrana district kawe masisi de lakadore ado asugumba tanja phangba se asugumba flood kumba experience to se akoi amaga help to na bagi matam pi bini haina id loze aduga akoina yam ngamba sunate tamo chidendra moina akoi bulit toraga mana lit to di khoi ti sile yesu khangamo
All Manipur United Club Organization Amuko Amadi Manipur Students Federation gi apunba rescue team na hojik ising ichau gi awaba mayok aduna relief camps singda leiriba singda medical aid pibagi thabak makha chathari ngasi wangkai ayang pali diamond club amari wangkai ayang pali leima kaithel apunba lup ani ga khusam naraga area du mafam da relief Laudna leiriba singda hidak langthak sing yantoki mathangda wangkai kaithel asangbi relief camp da punna miyoi humfutara muk leiba mafam asida muk medical aid ki potlam sing yantoki potlam sing asi yantokpada wangkai kaithel asangbi area asigi lup ama oina leiriba naharo sinthakang lup ki kuthangda khusinaki medical aid yantokpa asida amuko ki vice president Dr. Norendra Thokchom, Secretary General Pratap Leshangthem, Secretary Publicity, Haisnam Foreign Amadi MSF ki Maruiba Thomi Singalunena, All Manipur Chemist and Drug Association ki Maruiba Thomi Singalunena Yentoki. Handak Manipur da Thokliba Ichaw asina maram oiraga Manipur ki tongan mafam kayada yum kai ising thumjinduna mamal yamlaba mal jang kaya manghan takhanduna khamthengna warba icha singda KI O Kumbi Namjabating Mang Tokre, Maruina Ijausna Yama Satina Sokalaba in Faliski, Mapam Sin Batung So, Mating Banki, Maruina Kurai Kendra, Madi Hangang Kendra, the Hang River Flood Relief Singi Lunena, Muslim Community Singi, Flood Relief Game Sing the Susanguna Ngamba Mating Banki, Porompat Lairak Manung the Su, Housing Ising Ijaw, Maying Tadabagi, Yumdagi Angang Sing Jatokasin Yataba Madi, Anna lying. Ana ye kaya dawa mayam ama mayokna hauri luinena Jennings Hospital yamna maru oiba hematology medicine gi associate professor Dr. Anil gi yumsu isinga thumjinduna wabagi masak oi hauri handaki chawasta khamthena waraba ireja mayamasi arambai tengol gi ichin inau sing lem dragadi hena khudong thiba kaya nanglambasu yaya dubo arambai tengol gi ichin inau sing yapun magi pangal thaunata na awabak taraba miyambu asoapan yauhandana Kanbirakpa Sigidamak KIYDO Kumbina Awang Batakte Kai Kumna Uli Amadi Support Tawzari 80 unit Sunaba Pibangam Dragasu General Headquarter Lady by 80 Ichin announcing Bisnupur QRT Amadi 80 Kumbi unit su ngamjaba mateng pangki haina ruba ninaruba tawduna kumbi gi miyam na ngamjaba khara puthokna duna amadi KIYDO kumbi gi thomi singi apunba contribution namari thauna ta na wa taraba Irecha singi mating asi tawjaba ngamjabani kumbi gi miyam na KIYDO kumbi bu pangal thongna happy basi gi damakta su kumbi gi nungshiraba miyambo thagachari duga awaba taraba irecha kya gi mating su chok thabalaitna KIYDO kumbi na pangki gani haiki Lamdam asida thokiba ising ichauna maram oiraga tongan mafam kayagi yum singda ising thumjinduna sohalaba miyoi singbo arambai tengogi tengoloi singna chathakiba mateng pangbagi thabak kaya du pungning thawgatpa oina All Manipur Acrobat Association gi artist singna angamba khara khaigatna duna koiringai da leiba arambai tengogi luchingpurel korongamba khuman gi mafamda ngarang sel oina lupal sing nipu tengbang pikre Hariba All Manipur Acrobat Association ki artist singna luching purel korongan bagi yumda hak thengnena chatna sel gi thengmanga sipi gi badanatna eti gi tengoloi singna miyam gi damak yaifana ba laukhalak liba thabak tharom singa sibu hena khumang chaukshin ba madi makhata na miyam gi thogal tawba ngamba oidasanu haina luching purel korongan bagi mapamda yaifa pawja piram ki hairi ngarang gi tengmang khongchir aduda Acrobat masana sibo lamdam masida jokhatpa madi mafam kaya da masak takna bu honariba All Manipur Acrobat Association ki Assistant Secretary Namoizam Surjit yauna ate member kaya so saruk yakhi Kunja Naharo Society Khongam Pan Sinduna Chahi Asiki Class 10 Namadi 12 ki changyingda Mai Paklakraba Mairoi Sing Okna Puning Thawat Kre Khongam Pan Mantri Lekai Community Hall da Pangthokiba Tharamadu da Komram Nilamani Singh Social Worker and Tomba Singh Founder Kunja Naharo Society Sagosem Mani Retired Assistant Professor Imphal College Yumnam Kumar Retired Lecturer Liberal College Social Worker Kuraijam Chauba Social Worker Thangjam Ibomcha Retired SO PWD Vidya Lakshmi President Women's Welfare Association Laisram Rina BP Women's Welfare Association
Rani Secretary Women's Welfare Association Thangjam Ibomja President MDC Khomdram Chandrakumar Secretary MDC Maipaksana President KM Wailup Amadi Ningthaujam Kumar Jet Secretary KM Wailup Namitunglen Singh Oina Saruk Yaki Tharongga Mailena Kunja Naharol Society Khungam Park ke founder and Tomba Singh Nahai Khungangda Leiramba Lenga ke Achoba Thabak Tauba Singh Amadi Sel Paiba Singh Mayolamda Hongat Kibana Khungang Singh Sakhot Hanaba Honabada Mateng Pangwina Walak Pasta Wakalon Manaba Singh Ponchinduna Khungang Sibo Singa Pinanaba Amadi Mateng Panganabagi Pantam Amada Society as Linkat Kibani Society Sina Chatarakpa Tabak Tarangi Saruk Ama Oina Haujik Ekogis Maite Samasasi Marai Chaitarakpa Lamata Masida Haurak Libatungi Mir Oigadoriba class 10 number 12 ki Changing the Mai Pakla Mahiro Singasi Watchamba Kudol Pidna Puning Taugatpa Makogi Tungi Punchita Mai Pakpa Odna Idam the Masibo Manglom the Pukalakna Bagi Tauna Pi Boina Sigumba Taramasi Pangtopani Fondoki Taramada class 10 number 12 ki Changing the Mai Pakla Mahiro Sing Nupa Madi Nupi Singda Achamba Kudo Sakang Chiamadi Manapi Napuning Tawatki Magi kanosi percentage ki yeng dabida lo in ma khongwat le heta reward pi bagi kainoni tasengna koi gi maitai gi samaj masi kharam marai chaithar ko matam dina ano wangang jingje ko khalaga mana piba mabunging thogat pa e moin tawba sinbam ma pass to kon madu appreciate to biba debi moi gi kona thungudoi ba punsi sa moi pandam do yai khai thingai bi yaugna thungna ba koi bot biba Russia da Hokiba Jungi Tang Amadagi Manga Power Chatakiba Moscow Wushu Star International Championship da Nong Mai Them Pam Haiba Sanda Group Sanda Junior 48 kg da India ki oina gold medal lobang lakpada Wushu Training School na Chowa Madi Bisnupur District Wushu Association na haraw nungai ba pongdokre Pam Haiba si na Chow Mayai Mamang Lekaidagi Mukna Jatra Kayarak Oikraba Wrestling International Player Duga IRB Partner Nong Maitem Santi Kumara Madina Now Debi Mapari Hani Pamhaiba Lisingani Taruktage Wushu Hai Masana Si Yaski Wushu ki course na Chaudagi Moirang Tem Ronel International Medalist Sanaraktuna Mamang da medal Kayarak Lorakre Matunda Amuk Lisingani Kunma Thoidagi Mahaki Mayamba Wushu course Moirang Tem Rames Chandra International Medalist Training Fangduna National da Gold Lauraba Matunda Mahak Hauji Oza Saitaji Kripanandagi Makhada Army Boys the Lady Mahak Haukiba Asian Championship the Susaru Yarude Mahak Tungia Sasauna Leba Sanaroni Hai Ngasi Manipuri Kanba Loop Makalgi Mipamama Manipuri Guest House Konjang Lekai da Loop ki Chairman RK Sanahana Mipamapu Oirega Mitunglen Oina Dr. KN Chan Arambam Nandababu Yumnam Nadia Chana Daistafam ki Mipamga Mari Lenena Kanaki Badi Haukiba Megi Tang Kuntareta Kuki Singna Tamtina Pubi Rakraba Shuri Bhumi District ki Hingla Dage Maibam Somoda Makalgi Maike Dagi Selgi Mateng Pangba Aduga Manipurgi Mapanda Ladiba Maitei Singna Hingnabagidamak Tabak Suba Satpata Kuki Singna Kut Tarakiba Leikidraba Hauji Power Tiba Pangdriba Livestream Kamal Babu Aduga Handaksu Maibam Somoda Kut Tarakba Sibo Assam Government that Memorandum Pishin Napil Toba Haina Kanakre Lunena Makalgi Maike Dage Pukai Lupki meeting Tonana Bagidamak Chair Kun Mateng Pangba Haina Su Warib Nakre Nasigi Mipamna Ima Sanatoina Manung Matam Sadna Lekidabada Makal Nami Ani Tumina Lepna Nungaita Fundo Paga Lunena Imagi Tawana Laramland Ing the China Leona Batawinzaki Nasigi Mipamaduda Sawai Jam Subankar Leisungba Robindra Sobam Zayanti PH Manidhan Tangzam Brojena Chumba Sarubyaki India da COVID-19 के active case masing lising mga lan kre Union Health Ministry website ki matung ina India da case lising mga chatre yangkai mga sure hokiba pung kun mari ki manung da mi mari laikidre COVID-19 na khwaide ki hena sokalaba state Kerala na oiri matung da na Gujarat Delhi amasung West Bengal lari sokalaba state chingda advisory sing issue tawba hokre center na su mock drill pangthokpa hokre khanghaw na case masing yamatuna hengalakpa
leya sengna ure adum oinama care ayambana case ayambana mild oi hairi yumda thambasu kaya ama yauri hospital sing khodakta oxygen fajana lehenaba isolation bed ventilator amasung darkar oiba pumba hospital sing da thamnaba center hanana khangan balaikrabani Russian missile drone na Ukraine da landadna myoi kun hen hatkre Ukraine Air Force na haikibada missile amasung drone chanitana mangana Ukraine da landaraki drone marfutan amasung missile na Ukrainian Air Force na kapthakre haike isingani kunithoi da gelandaraki basingi manungda ngarang numidang oikibadna khwaidagi sathi bani haina Kharkiv ki mayor ihor Terekop na haike Magna Makata na Fundukibda Iranian made drone Nifunipan Misalani amasong bom marina miyoi million amadaxmic mari leiba city Kharkiv ngarang numidang Russian landaraki city asi Russian ngamkhaidagi kilometer yankairom lapnabada leibani yumkaya mangtakre haike Arabada maloipa amuhana pizare Islamna ingchat pasingi Supak na bangtuk na kre. Amatoy bagi wakalonda lamda masibu saukhat pa khunaya ma oina ba hona minasi haina Miss Sirulili Ismi SS na appeal tawakli. Jawa sokalaba mafam singda lepna temang pibagi thabak jathari. Loinina India da COVID-19 ki active case lising mga chatre yang kay mga yaukre. Imes pagdong pizza ba mataas da lo shinjare meeting tabli basing mamuka na kurumjare.